Cocomi flood relief and emergency helpline Echao Sokhallaba Meeyamda Yam Chaona Mateng Pangli. Cocomi media and publicity in Charles Laikuram Jayantana Kudiek Piduna Thadarokpa Cherol Amada Fongdorakpada Haukiba Zungi Tang Amadagi Hautuna Paikalakiba Kudaki Oiba flood relief activity Saruk Manung Channa Cocomi Apunba Thomi Chama Tara Henbada Ising Echao Sokhallaba Imphal East ke tongan ba mafam kaya da mateng kaya pangli makal kaya gi mateng singi manungda khwaidagi maru oiba mi amadi sa singi punsik kanbagi thabak nongmagi sangdraba yadraba polam sing yanthokpagi thabak amadi khudaki oina thengnariba ana laengi thabak sing haukiba numit kharani asida mai pakna mateng kaya tawbangam khrei adubo lenga ki maikeri mari lenaba DC SDO SDC singi khuthangda Echao Sokhallaba Sing asigi detail report ama same duna status report update tawbiduna public da khanghanba chumgani loinena war footing da ising singthokna ba honabina ba appeal tarakli amadi relief camp ta laitaba masagi mari matagi yumda sangjafam lauduna laikriba singi yauna mayum makai amadi private properties singi amang ata thokliba kaya asigi marik chumba field survey ama tawduna matik chaba compensation pibiduna rehabilitate tawhannabagi thorang paikhatba tangai fade hauzik ki oina department yausinba ngamdaba mafam sing asida relief material sing yaushin hannaba honabada department ki field staff sing nasu khara proactive oina humanitarian aid sing mapung fana yauhannaba honaba changani office ta pau laktragadi khangde haibagum laithokpa achumba khongthang oide Cocomi volunteer sing nasu department ki mateng pangnaba thorang tawduna lai haina charol asina makhatari